ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯅꯨꯄꯤꯅ 8 ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯝ ꯑꯃꯈꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ 2 ꯁꯨꯅ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯥꯕꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯥꯕꯂꯩꯒꯤ ꯐꯖꯕ ꯑꯁꯤꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯁꯩꯊꯥꯅꯔꯝꯃꯤ: ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯅꯣꯡꯗꯣꯜ ꯊꯥꯖꯒꯨꯝꯅ ꯀꯣꯏꯀꯩꯅꯩ, ꯄꯤꯁꯨꯝ ꯑꯅꯤꯗꯨꯅ ꯁꯥꯗꯥꯟꯕꯅ ꯈꯨꯠꯇ ꯄꯥꯏꯕ ꯈꯣꯏꯈꯣꯏꯕ ꯂꯤꯔꯨꯡꯇꯦꯟꯒꯨꯝꯃꯤ, ꯃꯤꯠꯂꯨ ꯑꯅꯤꯅ ꯂꯩꯁꯛ ꯂꯩꯁꯨ ꯍꯦꯟꯕꯤ ꯁꯤꯡꯒꯤꯜ ꯊꯝꯕꯥꯜꯒꯤ ꯂꯩꯔꯤꯛꯀꯨꯝꯃꯤ, ꯅꯥꯇꯣꯟ ꯑꯗꯨꯅ ꯇꯨꯝꯇꯛ ꯇꯥꯔꯝꯃꯤ, ꯆꯤꯝꯕꯥꯜꯅ ꯋꯥꯔꯛꯀꯤ ꯇꯌꯥꯜꯒꯨꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯖꯥꯏ ꯑꯗꯨꯅ ꯍꯩꯃꯨꯟ ꯐꯥꯔꯕ ꯍꯌꯥꯏꯒꯨꯝꯅ ꯉꯥꯡꯂꯩꯅꯔꯝꯃꯤ꯫ ꯑꯁꯤꯅꯁꯨ ꯂꯣꯏꯔꯝꯗꯦ, ꯄꯥꯝꯕꯣꯝ ꯑꯅꯤ ꯑꯗꯨꯅ ꯊꯝꯕꯧ ꯍꯩꯔꯥꯒꯨꯝꯃꯤ, ꯈ꯭ꯋꯥꯡꯅ ꯂꯥꯡꯕꯜꯒꯤ ꯎꯆꯤ ꯈ꯭ꯋꯥꯡꯗꯥꯅꯤ, ꯌꯥꯡꯂꯦꯟꯅ ꯁꯤꯜꯂꯧ ꯂꯪꯆꯥꯛꯀꯨꯝꯃꯤ, ꯅꯤꯡꯉꯣꯜ ꯃꯍꯥꯛꯀꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯆꯤꯡꯂꯛ ꯇꯍꯧꯕ ꯎꯆꯥꯟꯒꯤ ꯃꯅꯥꯒꯨꯝꯃꯤ, ꯑꯗꯨꯛ ꯐꯖꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯅꯤꯡꯗꯨ ꯅꯤꯡꯄꯥꯛ ꯌꯩꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯀꯌꯥ ꯑꯁꯤꯅ ꯂꯩꯇꯦꯡꯂꯕ ꯁꯛꯇꯝ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯅꯤꯡꯂꯝꯃꯤ, ꯌꯦꯡꯕꯁꯨ ꯄꯥꯝꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏ ꯃꯇꯝ ꯑꯃꯗ ꯊꯥꯕꯂꯩꯅ ꯃꯈꯨꯠꯇ ꯄꯨꯟ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯋꯥꯡ ꯄꯟꯗꯣꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗꯨꯗ ꯆꯠꯄꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨꯅ ꯇꯞꯂꯞꯅ ꯆꯦꯛꯂꯥ ꯀꯪꯉꯥꯒꯤ ꯈꯣꯡꯊꯥꯡꯒꯨꯝꯅ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯆꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯟꯊꯗꯨꯅ ꯆꯠꯄꯒꯨꯝꯃꯤ꯫ ꯂꯩꯀꯥꯏ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯊꯥꯕꯂꯩꯅ ꯂꯝꯕꯤꯗ ꯆꯠꯄ ꯑꯗꯨꯕꯨ ꯌꯦꯡꯒꯗꯕꯒꯤ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯑꯍꯥꯟꯕ ꯇꯥꯟꯅꯩ꯫ ꯊꯥꯕꯂꯩꯕꯨ ꯎꯕꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯃꯇꯦꯟ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨꯕꯨ ꯅꯨꯄꯥ 2-3ꯅ ꯎꯔꯝꯃꯤ꯫ ꯊꯥꯕꯂꯩꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ: "ꯍꯣꯏ ꯏꯆꯜ ꯊꯥꯕꯂꯩ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕ꯭ꯔꯥ?" ꯊꯥꯕꯂꯩꯅ ꯆꯠꯅ ꯆꯠꯅ ꯈꯨꯝꯃꯤ: "ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯅꯤ." ꯅꯨꯄꯥ ꯑꯗꯨꯅ: "ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯋꯥ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯅꯪꯕꯨ? ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯔꯧꯗꯅ ꯑꯩꯗꯤ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦ." "ꯄꯥꯎꯈꯨꯝ ꯐꯪꯂꯣꯏꯗꯕ ꯋꯥꯍꯪꯗꯤ ꯈꯛ ꯍꯪꯕꯤꯒꯅꯨ, ꯑꯗꯨꯒ ꯉꯥꯏꯁꯨ ꯉꯥꯏꯕꯤꯒꯅꯨ, ꯑꯗꯣꯝꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯊꯥꯕꯂꯩ ꯂꯩꯅꯝꯗ ꯉꯥꯎꯕ ꯈꯣꯏꯃꯨꯁꯦ ꯑꯋꯥꯐꯝꯗ ꯇꯥꯏ ꯍꯥꯏꯅꯕꯅꯤꯀꯣ, ꯃꯁꯤꯃ ꯈꯪꯖꯤꯟꯕꯤꯌꯨ." "ꯍꯣ, ꯇꯥꯔꯁꯨ ꯇꯥꯖꯔꯒꯦ, ꯅꯁꯨꯡ ꯂꯥꯟꯒꯤꯅꯤ ꯈꯟꯖꯔꯒꯦ, ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯃꯁꯛ ꯑꯃꯨꯛꯇ ꯈꯪꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯦ." ꯊꯥꯕꯂꯩ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯦꯡꯕꯅꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯥꯕꯂꯩꯒꯤ ꯃꯐꯝꯗ ꯄꯥꯈꯪ ꯅꯍꯥ ꯑꯃꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯎ ꯌꯥꯎꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯇꯧꯔꯛꯈꯤꯕ ꯀꯌꯥꯅꯤ, ꯃꯁꯤꯡ ꯊꯤꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯅ ꯋꯥꯈꯜ ꯃꯍꯥꯛꯅ ꯈꯜꯂꯨꯗꯦ꯫ ꯃꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯨ ꯃꯉꯣꯟꯗ ꯆꯟꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯅꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯐꯖꯕ ꯍꯥꯏꯕꯁꯤꯒꯤ ꯃꯔꯨꯝꯗ ꯅꯥꯄꯜ ꯍꯥꯏꯕꯁꯤꯃꯁꯨ ꯇꯞꯅ ꯃꯌꯣꯜ ꯆꯣꯡꯕ ꯍꯧꯒꯠꯂꯛꯂꯤ꯫ ꯊꯥꯕꯂꯩꯅ ꯑꯁꯨꯝꯅ ꯈꯜꯂꯤ: "ꯑꯩ ꯑꯁꯦ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯃꯨꯛ ꯐꯖꯕꯤ ꯅꯨꯄꯤ ꯂꯩꯇꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕ ꯌꯥꯏ꯫ ꯑꯩꯁꯨ ꯑꯎꯕ ꯃꯤꯁꯤꯡꯗ ꯃꯤꯆꯤꯒꯤ ꯇꯦꯟꯕꯨ ꯀꯥꯞꯁꯤꯟꯗꯨꯅ ꯏꯔꯥꯡꯕꯨ ꯇꯧꯔꯁꯤꯔ ꯈꯪꯗꯦ꯫ ꯀꯩꯗꯧꯔꯨꯅꯤ, ꯐꯖꯩ ꯍꯥꯏꯗꯨꯅꯁꯨ ꯁꯤꯡꯒꯤ ꯂꯩꯔꯥꯡ ꯃꯦꯂꯩ ꯂꯩꯁꯅꯥꯗꯣ ꯂꯩꯅꯝ ꯋꯥꯠꯇꯨꯅ ꯃꯌꯥꯛ ꯆꯝꯂꯤꯕꯗꯨꯅꯤ." ꯊꯥꯕꯂꯩ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯃꯠꯇꯁꯨ ꯇꯤꯟꯅꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯅ "ꯁꯛ ꯊꯤꯕꯤ ꯃꯈꯣꯏꯁꯤꯡꯒ ꯇꯤꯟꯅꯔꯒ ꯑꯩꯒꯤ ꯃꯒꯨꯜ ꯃꯥꯡꯅꯕꯅꯤ꯫ ꯑꯗꯨꯛ ꯊꯤꯕ ꯅꯈꯣꯏꯒ ꯇꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯀꯅꯥꯒꯁꯨ ꯇꯤꯟꯅꯖꯗꯕꯤ ꯂꯩꯖꯔꯒꯦ ꯑꯩ." ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯊꯥꯕꯂꯩꯒ ꯇꯤꯟꯅꯅꯤꯡꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯃꯤ: "ꯍꯣ, ꯊꯥꯕꯂꯩꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯌꯥ ꯑꯃꯅꯤ ꯇꯧꯔꯤꯕ, ꯑꯩꯈꯣꯏꯕꯨ ꯁꯛ ꯊꯤ ꯀꯨꯆꯨ ꯃꯨꯏ ꯍꯥꯏꯗꯅ ꯇꯤꯟꯅꯔꯣꯏ ꯀꯥꯏꯅ ꯍꯥꯏꯅꯦ꯫
ꯃꯍꯥꯛꯀꯤ ꯐꯖꯕꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯒ ꯂꯩꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯥꯜꯂꯤ ꯃꯥꯒꯤꯁꯦ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦ ꯂꯥꯏꯊꯨꯡ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯡꯗꯣꯛꯂꯤꯕ ꯃꯃꯥꯏꯗꯣ ꯆꯥꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯖꯗꯕ ꯃꯥꯜꯂꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃꯗꯤ ꯏꯇꯥ ꯌꯦꯡꯕꯗ ꯀꯜꯂꯣ ꯍꯣꯏ ꯌꯦꯡꯈꯤꯅꯤ ꯊꯥꯕꯜꯂꯩ ꯂꯩꯔꯥꯡ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯠꯈꯤꯅꯤ ꯃꯍꯥꯛꯀꯤ ꯂꯩꯅꯝꯅ ꯂꯩꯀꯥꯏ ꯀꯌꯥ ꯐꯥꯎꯅꯣ ꯂꯥꯜꯂꯒ ꯌꯦꯟꯕ ꯉꯝꯗꯧꯔꯤꯕꯁꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯩꯈꯣꯛꯇꯒꯤ ꯄꯠ ꯊꯥꯗꯠꯈꯤꯗꯨꯅ ꯃꯥꯡꯕ ꯃꯇꯝꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ ꯊꯥꯕꯜꯂꯩꯅ ꯇꯧꯖꯔꯨꯕ ꯅꯥꯄꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯂꯩ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯝꯂꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯇꯥꯔꯝꯃꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯁꯨ ꯆꯠꯄ ꯎꯗꯦ ꯇꯧꯔꯤꯕꯁꯤ ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯋꯥꯠꯂꯤ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯄꯟꯗꯨꯅ ꯃꯤ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤꯔꯅꯦ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯑꯃꯨꯛ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯇꯝꯁꯤꯗꯤ ꯑꯁꯨꯃꯛ ꯊꯦꯡꯖꯤꯟꯈꯤꯅꯤ ꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯍꯦꯛꯇ ꯆꯠꯈꯤꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯡꯗꯨꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗꯅ ꯑꯆꯧ ꯑꯆꯧꯕ ꯎꯖꯥꯎ ꯀꯌꯥ ꯑꯃꯁꯨ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯨꯅ ꯍꯧꯔꯤ ꯊꯥꯕꯜꯂꯩꯅ ꯑꯁꯨꯃꯛ ꯆꯠꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗꯒꯤ ꯅꯨꯄꯥ ꯅꯍꯥ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯂꯛꯏ ꯅꯨꯄꯥꯁꯤꯡꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏ ꯃꯗꯨꯕꯨ ꯎꯕꯗ ꯊꯥꯕꯜꯂꯩ ꯃꯁꯥꯗꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯅꯦ ꯊꯥꯕꯜꯂꯩ ꯅꯪꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯅꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕꯁꯦ ꯏꯁꯦ ꯉꯁꯤꯗꯤ ꯍꯥꯏꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯔꯣ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯊꯥꯕꯜꯂꯩꯅ ꯈꯪꯖꯔꯦ ꯊꯥꯕꯜꯂꯩꯅ ꯈꯨꯝꯂꯛꯏ ꯂꯝꯕꯤ ꯂꯝꯈꯥꯡ ꯑꯁꯤꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯏꯇꯣꯝꯇꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕ꯭ꯔꯥ ꯆꯠꯊꯣꯛ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯗ꯭ꯔꯤꯈꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯒꯤ ꯂꯝꯕꯤ ꯊꯠꯈꯤꯅꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯒꯗꯣꯔꯤꯕ ꯅꯪꯒꯤ ꯐꯖꯕ ꯅꯁꯛ ꯐꯖꯕ ꯁꯕꯥꯟ ꯑꯗꯨꯗ ꯉꯥꯎꯖꯕ ꯄꯥꯈꯪꯉꯩꯕꯨ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯍꯥꯛꯅ ꯀꯅꯥꯅ ꯑꯗꯨꯛ ꯅꯁꯛ ꯐꯖꯔꯝꯃꯣ ꯍꯥꯏꯕꯒꯦ ꯅꯁꯛ ꯐꯖꯕꯒꯤ ꯂꯩꯅꯝ ꯆꯤꯟꯕꯒꯤ ꯑꯗꯨꯛ ꯉꯔꯪ ꯉꯪꯕꯒꯤ ꯋꯥꯅꯤ ꯈꯣꯏꯃꯨ ꯀꯅꯥꯅ ꯂꯩ ꯆꯨꯞꯇ꯭ꯔꯤꯉꯩ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯈꯧꯕꯨꯝ ꯊꯅ ꯊꯛꯄ ꯇꯥꯔꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯥꯕꯜꯂꯩ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯔꯤ ꯃꯇꯨ ꯁꯣꯟꯕꯤ ꯅꯤꯉꯣꯜ ꯃꯄꯣꯛ ꯑꯣꯏꯕꯅ ꯃꯊꯃꯣꯏ ꯑꯗꯨ ꯇꯥꯅꯤꯡꯂꯦ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯅꯨꯄꯥꯗꯨꯅ ꯇꯥꯛ ꯐꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨꯅ ꯊꯥꯕꯜꯂꯩꯕꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈ꯭ꯔꯤ ꯊꯥꯕꯜꯂꯩꯅ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯅ ꯀꯟꯅ ꯂꯥꯎꯔꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯌꯨ ꯏꯐꯠꯇꯁꯤꯡꯁꯤꯅ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯁꯤ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯂꯦ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤ ꯃꯊꯧꯅꯥ ꯂꯩꯕ ꯃꯈꯣꯏꯅ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯃꯥꯕꯨ ꯅꯝꯍꯠꯄꯤꯗꯨꯅ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯈꯧ ꯂꯥꯡꯕ ꯏꯍꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯄꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯔꯨꯔꯦ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡꯒꯤ ꯂꯩꯍꯤ ꯃꯥꯕꯨ ꯄꯦꯟꯅ ꯁꯨꯞꯂꯨꯔꯦ ꯍꯧꯖꯤꯛꯇꯤ ꯏꯈꯧ ꯂꯥꯡꯂꯝꯕ ꯄꯨꯝꯕ ꯐꯪꯂꯕꯅꯤꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯑꯁꯣꯡꯕ ꯅꯥꯔꯛ ꯑꯗꯨꯗ ꯊꯥꯕꯜꯂꯩ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯀꯞꯄ ꯌꯥꯕ ꯀꯞꯆꯩ ꯃꯁꯝ ꯃꯅꯥꯗꯨꯁꯨ ꯏꯐꯥ ꯐꯥꯔꯦ ꯁꯦꯠꯂꯤꯕ ꯃꯐꯤ ꯐꯤꯖꯦꯠ ꯑꯗꯨꯁꯨ ꯁꯦꯒꯥꯏꯔꯦ ꯊꯥꯕꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠ ꯃꯥꯅ ꯊꯃꯣꯏꯗ ꯈꯨꯇꯨꯝ ꯁꯨꯖꯗꯨꯅ ꯄꯤꯔꯣꯏꯅꯅ ꯍꯥꯏꯖꯩ ꯑꯣ ꯑꯣꯟꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯥ ꯀꯌꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯕꯨ ꯊꯨꯝꯍꯠꯈꯤꯗꯨꯅ ꯁꯣꯜꯂꯕꯤ ꯂꯩꯔꯥꯡ ꯃꯥꯕꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯞꯆꯥ ꯅꯝꯊꯦꯛꯄꯤꯔꯕ ꯁꯤꯡꯉꯦ ꯂꯩꯀꯥ ꯁꯦꯠꯊꯗꯨꯅ ꯑꯄꯥꯝꯕ ꯂꯩꯍꯤ ꯄꯨꯝꯕ ꯈꯧꯕꯨꯝ ꯊꯅ ꯊꯛꯂꯕ ꯊꯦꯟꯃꯜꯂꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯛ ꯍꯛꯅ ꯊꯦꯟꯃꯜꯂꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯐꯪꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯅ ꯐꯪꯂꯕꯗ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥꯏꯔꯕ ꯁꯛꯇꯝ ꯑꯗꯨꯅ ꯀꯝꯗꯧꯕ ꯀꯅꯥꯅ ꯃꯥꯕꯨ ꯌꯦꯡꯅꯤꯡꯒꯅꯤ ꯂꯩꯔꯥꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯃꯥꯕꯨ ꯅꯥꯞꯄꯗ ꯊꯦꯠꯄꯤꯅꯤꯡꯒꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯤ ꯐꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯌꯥꯛꯇꯤ ꯆꯝꯂꯦꯗꯣ ꯊꯥꯕꯜꯂꯩ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯇꯨꯡꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯣꯔꯛꯏ ꯃꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯍꯪꯒꯠꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯇꯝꯗ ꯆꯠꯈ꯭ꯔꯤ ꯊꯥꯕꯜꯂꯩ ꯍꯧꯖꯤꯛꯇꯤ ꯃꯌꯥꯏ ꯆꯝꯂꯦ ꯑꯁꯦꯡꯕ ꯂꯩꯔꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯀꯂꯛ ꯆꯥꯎꯕ ꯃꯤꯍꯧ ꯀꯟꯕ ꯇꯥꯏꯕꯪꯁꯤꯗ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯅꯣꯛꯀꯤ ꯃꯤꯅꯣꯛ ꯉꯥꯛꯇ ꯉꯥꯏꯔꯛꯏ ꯀꯞꯆꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯆꯩ
ꯀꯞꯄꯅ ꯃꯥꯒꯤ ꯃꯊꯧꯗꯥꯡ ꯑꯣꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯥꯕꯂꯩ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯥꯕꯨ ꯎꯕ ꯑꯎꯕ ꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯨꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯃꯌꯨꯝꯗꯁꯨ ꯍꯟꯖꯤꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯇꯁꯦꯡꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯇꯥꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯃꯥꯒꯤꯁꯤꯕꯣ? ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯕꯨ ꯄꯥꯎꯒ ꯑꯝꯇ ꯇꯥꯗ꯭ꯔ ꯍꯥꯏꯋꯥꯅꯤ꯫ ꯊꯥꯕꯂꯩ ꯑꯁꯦ ꯂꯝꯆꯠ ꯌꯥꯝꯅ ꯀꯥꯝꯃꯤꯅꯤ꯫ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯍꯩꯔꯥꯡ ꯂꯣꯟꯖꯥ ꯁꯥꯕꯤꯅꯤ꯫ ꯂꯩꯔꯥꯡ ꯂꯣꯟꯆꯤꯟ ꯆꯤꯟꯕꯤꯅꯤ꯫ ꯏꯁ ꯆꯤꯟꯁꯤꯗꯒꯅꯦ ꯃꯥꯒꯤ ꯋꯥꯒ ꯄꯟꯖꯅꯤꯡꯗꯦ꯫ ꯃꯁꯛ ꯐꯖꯩ ꯈꯜꯂꯨꯕ ꯂꯝꯆꯠ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯦꯡꯕꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠ? ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯅꯤ ꯍꯥꯏꯗꯅ ꯅꯥꯄꯥꯜ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯠꯄꯅꯤ꯫ ꯑꯎꯕ ꯅꯨꯄꯥ ꯃꯈꯩꯗ ꯏꯔꯥꯡ ꯌꯥꯝꯅ ꯇꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯐꯪꯂꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯑꯔꯥꯟꯕ ꯁꯤꯗꯨꯅ ꯉꯥꯡꯅꯕꯤꯔꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯩꯁꯤꯟꯗꯨꯅ ꯂꯩꯔꯔꯤ꯫ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯑꯁꯨꯝ ꯁꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯊꯥꯕꯂꯩ ꯃꯍꯥꯛꯁꯨ ꯃꯅꯥ ꯑꯅꯤꯅ ꯇꯥꯔꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯕꯤꯕꯅꯣ? ꯐꯩ, ꯏꯔꯥꯜ ꯂꯩꯖꯗꯕꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯄꯥꯎꯊꯣꯛꯂꯕꯅꯤꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯝꯆꯠ ꯀꯥꯝꯃꯤ ꯁꯥꯖꯠ ꯂꯨꯗꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯒꯦꯀꯣ ꯑꯩ꯫ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯊꯥꯕꯂꯩ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯅ ꯃꯀꯦ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯅ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯔꯛ ꯂꯝꯖꯥꯎꯗ ꯊꯣꯛꯂꯛꯂꯤ꯫ ꯑꯎꯕ ꯅꯨꯄꯥ ꯃꯈꯩꯗ ꯏꯔꯥꯡ ꯇꯧꯁꯤꯟꯕ ꯍꯧꯔꯔꯤ꯫ ꯍꯣ ꯄꯥꯈꯪꯁꯥ, ꯅꯈꯣꯏꯕꯨ ꯑꯩꯕꯨ ꯄꯥꯝꯗꯕ꯭ꯔꯣ? ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎꯗꯅ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯦ, ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ? ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯕ ꯄꯥꯈꯪ꯫ ꯃꯤꯒꯤ ꯃꯈꯨꯠ ꯆꯜꯂꯕ ꯍꯩꯃꯟ ꯂꯩꯃꯟꯒ ꯈꯨꯟꯖꯕ ꯉꯝꯖꯔꯣꯏ꯫ ꯆꯠꯂꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯒ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯊꯥꯕꯂꯩꯅ ꯍꯩꯃꯟ ꯂꯩꯃꯟ ꯑꯣꯏꯔꯕꯁꯨ ꯑꯩ ꯑꯁꯤ ꯅꯨꯄꯤꯅꯤ꯫ ꯑꯩ ꯎꯕ ꯀꯥꯟꯗ ꯅꯈꯣꯏꯕꯨ ꯀꯔꯤꯝꯇ ꯏꯈꯧ ꯂꯥꯡꯕ ꯐꯥꯎꯗꯕ꯭ꯔꯣ? ꯍꯣ, ꯂꯥꯏꯗ ꯀꯠꯄꯒꯤ ꯍꯩꯃꯟ ꯂꯩꯃꯟꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯂꯣꯏꯅ ꯄꯥꯝꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯈꯨꯠ ꯆꯜꯂꯨꯔꯕꯤ ꯍꯩꯃꯟ ꯂꯩꯃꯟꯗꯤ ꯀꯅꯥꯅꯁꯨ ꯄꯥꯝꯅꯗꯕꯅꯤ꯫ ꯅꯄꯨꯟꯁꯤꯗꯨꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ? ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯒ ꯂꯩꯁꯥꯕꯤꯒꯤ ꯃꯒꯨꯜꯁꯨ ꯉꯥꯛꯄ ꯉꯝꯖꯗꯕ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯜꯂꯕ ꯊꯥꯕꯂꯩꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯟ ꯆꯣꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯕꯨ ꯐꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯣꯏ ꯇꯧꯁꯥ, ꯆꯦꯜꯂꯨꯍꯦ, ꯅꯊ꯭ꯋꯥꯏꯗꯨ ꯍꯤꯡꯅꯕ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯕꯨ ꯊꯥꯕꯂꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ꯫ ꯀꯔꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯕꯨ? ꯑꯩ ꯑꯁꯦ ꯐꯖꯕꯤꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ꯫ ꯅꯈꯣꯏꯅ ꯄꯥꯝꯕꯤꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯖꯩꯅ꯫ ꯅꯈꯣꯏ ꯅꯠꯇ꯭ꯔꯁꯨ ꯑꯔꯥꯛꯄ ꯄꯥꯈꯪ ꯑꯃꯕꯨ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯔꯒꯦ꯫ ꯑꯗꯨꯒ ꯊꯥꯕꯂꯩ ꯑꯩꯒꯤ ꯂꯩꯁꯦ ꯄꯤꯊꯛꯀꯦ꯫ ꯑꯁꯨꯝꯅ ꯊꯥꯕꯂꯩꯅ ꯑꯔꯥꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡꯗ ꯏꯔꯥꯡ ꯇꯧꯁꯤꯟꯕ, ꯐꯥꯅꯕ ꯍꯣꯠꯅꯕ꯫ ꯃꯍꯥꯛꯀꯤ ꯂꯨꯖꯗꯕ ꯁꯥꯖꯠꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥ ꯄꯥꯈꯪ ꯂꯩꯕꯁꯤꯡꯗꯨꯗ ꯆꯦꯛꯁꯤꯟ ꯋꯥ ꯐꯥꯎꯕ ꯍꯥꯏꯅꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯐꯤꯖꯦꯠ ꯁꯨꯅ ꯁꯦꯠꯇꯕ, ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕ ꯊꯥꯕꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯀꯛ ꯀꯧꯅ ꯉꯥꯡꯅꯒꯅꯨꯀꯣ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯁꯨ ꯆꯪꯒꯅꯨ꯫ ꯂꯝꯆꯠ ꯂꯨꯗꯕꯤ ꯅꯨꯄꯤꯅꯤ꯫ ꯏꯆꯥꯕꯨ ꯃꯍꯥꯛꯅ ꯐꯥꯕꯤꯈꯤꯅꯤ ꯑꯃꯨꯛ꯫ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯏꯆꯥꯒꯤ ꯏꯖꯠ ꯃꯥꯡꯒꯅꯤ꯫ ꯍꯣꯏꯃ, ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯑꯗꯣ ꯃꯥꯒꯤꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕꯖꯥꯠ? ꯍꯥꯟꯅꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯗ ꯂꯩꯀꯥꯏꯁꯤꯗ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯍꯣ, ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯅꯨꯄꯤ ꯑꯁꯤ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯝꯅ ꯂꯨꯗꯦꯅꯦ꯫ ꯑꯃꯝ ꯑꯊꯦꯡꯗ ꯅꯨꯄꯥ ꯅꯍꯥꯒ ꯎꯅꯗꯨꯅ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤꯅꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤ ꯑꯁꯤ ꯈꯨꯜ ꯑꯁꯤꯗꯕꯨ ꯊꯝꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯃꯥ ꯎꯒꯅꯤ ꯈꯟꯕꯗ ꯂꯝꯕꯤ ꯐꯥꯎꯕ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯊꯥꯕꯂꯩꯒꯤ ꯂꯝꯆꯠꯇꯤ ꯑꯁꯨꯝ ꯀꯥꯝꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯁꯤꯡꯅꯕꯒꯤ ꯃꯩꯔꯥ ꯑꯃꯈꯛꯇꯤ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯕꯨ ꯎꯍꯟꯈꯤꯕ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛꯊꯔꯣꯏꯀꯣ꯫ ꯅꯍꯥꯛꯇ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯕꯅꯤ꯫ ꯉꯁꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯁꯨ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯎꯕꯗ ꯍꯪꯒꯣꯏꯅꯔꯤ꯫ ꯑꯩꯕꯨ ꯎꯕꯗ ꯇꯤꯟ ꯁꯤꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤꯀꯣ꯫ ꯅꯪꯕꯨ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯅꯤꯀꯣ꯫ ꯋꯥꯈꯜ ꯑꯁꯤꯗ ꯊꯥꯕꯂꯩ ꯊꯦꯡꯂꯛꯄ ꯑꯍꯤꯡ ꯀꯌꯥꯗ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯇꯨꯅ ꯇꯥꯟꯖꯥ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯈꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇꯁꯨ ꯀꯌꯥ ꯉꯥꯏꯈꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯐꯪꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯎꯈꯥ ꯑꯃꯗ ꯉꯥꯗꯨꯅ ꯊꯥꯕꯂꯩ ꯐꯝꯂꯤ꯫ ꯃꯁꯥꯗ ꯊꯥꯡ ꯃꯆꯥ ꯑꯃꯁꯨ ꯌꯦꯞꯂꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯁꯤꯡꯅꯕꯒꯤ ꯃꯩꯔꯤꯅ ꯋꯥꯏꯅ ꯈꯝꯅ ꯆꯥꯛꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ
ꯑꯃꯝꯕ ꯂꯝꯕꯤꯗꯨꯗ ꯅꯤꯁꯥ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯊꯥꯕꯂꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯅꯤꯁꯥꯗꯣ ꯉꯥꯎꯔꯒ ꯂꯝꯕꯤꯗꯨꯗ ꯂꯥꯎꯔꯒ ꯂꯥꯛꯂꯤ꯫ "ꯍꯩ ꯍꯩꯕꯤꯒꯤ ꯇꯥꯖꯧ, ꯅꯈꯣꯏ ꯃꯌꯥꯝꯅ ꯐꯖꯩ ꯐꯖꯩ ꯍꯥꯏꯗꯨꯅ ꯉꯥꯡꯅ ꯁꯛꯅꯈꯤꯕ ꯄꯥꯝꯅꯈꯤꯕ ꯊꯥꯕꯂꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯂꯩꯍꯤ ꯐꯥꯎꯕ ꯊꯛꯂꯨꯔꯕꯅꯤ꯫ ꯃꯍꯥꯛꯀ ꯑꯔꯣꯟꯕ ꯃꯔꯤꯕꯨ ꯊꯝꯂꯨꯔꯕꯅꯤ꯫ ꯅꯈꯣꯏ ꯉꯝꯖꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯎꯈꯥꯗ ꯉꯥꯗꯨꯅ ꯐꯝꯂꯤꯕ ꯊꯥꯕꯂꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯈꯜꯂꯤ, "ꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯐꯪꯂꯦꯗꯅ꯫ ꯍꯦ ꯃꯤꯐꯠꯇ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ, ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯩꯒꯤ ꯏꯖꯠꯄꯨ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯈꯤꯕꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯏꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯅꯪꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤ ꯑꯃꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ "ꯀꯅꯥ ꯂꯝꯕꯤ ꯃꯌꯥꯏ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯅ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ "ꯑꯦ, ꯅꯨꯄꯤꯅꯤꯅꯦ ꯑꯁꯤꯗꯤ." ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯥ ꯑꯗꯨ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯣꯟꯊꯣꯛꯅ ꯇꯥꯟꯖꯥ ꯆꯥꯔꯦꯗ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯂꯥꯛꯑꯣ, ꯅꯈꯨꯠꯇꯨ ꯄꯤꯔꯣ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯣ." ꯊꯥꯕꯂꯩꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯊꯥꯕꯂꯩ, ꯅꯪꯅ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯈ꯭ꯔꯕ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯅꯪꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛꯄꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯔꯤ꯫ ꯐꯖꯕ ꯑꯍꯦꯟꯕ ꯎꯕꯗ ꯅꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕ, ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯔꯛꯄ ꯏꯈꯧ ꯂꯥꯡꯕꯗꯨꯗ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯃꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯅ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕꯤꯔꯤ꯫ ꯅꯈꯣꯏꯒꯤ ꯁꯖꯠꯇ ꯊꯨꯔꯕ ꯅꯨꯄꯤ ꯀꯌꯥꯅ ꯂꯣꯟꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯈꯪꯕꯤꯗꯦꯀꯣ, ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯒꯤ ꯏꯈꯨꯠꯁꯤꯅ ꯅꯪꯕꯨꯗꯤ ꯊꯤꯟꯗꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯅꯪ ꯑꯃ ꯃꯥꯡꯈꯤꯕꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯨꯅ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯕꯨꯛꯇ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯠꯇꯣꯛꯏ꯫ ꯅꯨꯄꯥꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯤ꯫ ꯊꯥꯕꯂꯩ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯅ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯁꯥ, ꯇꯀꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯊꯣꯛꯄꯤꯔꯛ, ꯃꯁꯤꯗ ꯎꯪꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕ ꯇꯣꯛꯄꯤꯔꯨ꯫ ꯐꯠꯇ꯭ꯔꯕ ꯃꯔꯨ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯒꯤ ꯐꯨꯛꯇꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯁꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯂꯩꯈꯣꯛꯇ ꯄꯣꯝꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯂꯩꯈꯣꯛ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯍꯦꯛꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ." ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯨꯛ ꯏ ꯉꯥꯛꯇꯅ ꯇꯩꯔꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯤ ꯍꯥꯠꯂꯕ? ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯃꯤ ꯍꯥꯠꯂꯕ? ꯅꯠꯇꯦ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ? ꯑꯩ ꯃꯤ ꯍꯥꯠꯂꯦ." ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯀꯌꯥ ꯐꯥꯎꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯃꯁꯤꯗꯤ ꯂꯃꯟ ꯈꯨꯝꯕꯅꯤ, ꯐꯠꯇꯕ ꯁꯖꯠꯄꯨ ꯃꯨꯊꯠꯄꯅꯤ꯫ ꯃꯁꯤꯗ ꯑꯩ ꯂꯥꯟꯗꯦ, ꯑꯩ ꯀꯔꯤꯁꯨ ꯂꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯕꯤꯒꯅꯤ, ꯑꯩꯕꯨ ꯃꯤꯍꯥꯠꯄꯤꯅꯤ ꯍꯥꯏꯕꯤꯒꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ, ꯃꯐꯝ ꯑꯃꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯒꯦ." ꯊꯥꯕꯂꯩꯗꯣ ꯑꯁꯤ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯃꯗ ꯆꯦꯜꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ, ꯊꯣꯉꯥꯛꯄꯁꯤꯡ ꯈꯔꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯕꯨ ꯊꯥꯕꯂꯩꯅ ꯎꯔꯝꯃꯤ꯫ "ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯆꯦꯜꯂꯕꯗꯤ ꯌꯥꯔꯔꯣꯏ, ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯎꯈ꯭ꯔꯒꯅꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ ꯇꯧꯔꯤꯕꯁꯤ꯫ ꯑꯗꯨꯗꯤ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯁꯥꯔꯒ ꯂꯩꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯃꯗ ꯆꯪꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯁꯥꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯊꯧꯕꯗꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ "ꯂꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯖꯩꯀꯣ? ꯀꯅꯥꯅꯕꯨ ꯃꯈꯣꯡ ꯁꯣꯝꯂꯤꯕꯅꯣ, ꯇꯔꯨ ꯇꯅꯥꯟꯅ ꯐꯖꯅ ꯊꯝꯂꯤꯕꯁꯤꯕꯣ?" ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯁꯤꯡ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯊꯥꯕꯂꯩꯅꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯁꯦꯕꯥ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯂꯩꯀꯣꯜ ꯑꯁꯤꯕꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯂꯩꯁꯤꯡ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯠꯄꯅꯤ꯫ ꯅꯪꯕꯨ ꯂꯩꯀꯣꯜꯗ ꯊꯕꯛ ꯁꯨꯕ ꯃꯤꯔꯅꯤ? ꯅꯍꯥꯟꯈꯩ ꯎꯗꯕꯒꯨꯝ ꯇꯧꯏ." ꯊꯥꯕꯂꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯅꯤꯡꯊꯧ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣꯜꯗ ꯆꯠꯇꯨꯅ ꯊꯥꯕꯂꯩꯒ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫
ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯕꯂꯩꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩ ꯄꯥꯟꯅꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯅꯨꯄꯤ ꯑꯣꯏꯕꯗꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯖꯩꯗꯣ꯫ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯊꯥꯕꯂꯩ, ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩ ꯃꯐꯝꯊꯣꯟ ꯍꯥꯞꯀꯅꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯑꯁꯦ ꯀꯅꯥꯃꯅ ꯈꯪꯅꯔꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯒꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯍꯜꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯑꯁꯤ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ꯫ ꯇꯥꯟꯖꯥ ꯆꯥꯕ ꯅꯨꯃꯤꯠꯄꯨ ꯉꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯂꯩꯃ ꯑꯍꯜꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ꯫ ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒ ꯀꯔꯝꯕ ꯑꯔꯣꯟꯕ ꯃꯔꯤꯅ ꯊꯝꯕꯤꯔꯤꯕꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯃꯌꯥꯝ ꯇꯥꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯈꯣꯡꯒꯣꯏꯅꯕ ꯇꯥꯏ꯫ ꯂꯩꯃ, ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯕꯒꯦ? ꯀꯔꯤꯒꯤ ꯇꯞꯊꯈꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ? ꯏꯅꯤꯡꯊꯧꯕꯨ ꯀꯔꯤꯝꯇ ꯄꯥꯎ ꯇꯥꯕꯤꯗꯕ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯎꯕ ꯅꯨꯄꯥ ꯃꯈꯩꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤ꯫ ꯑꯆꯝꯕ ꯃꯤꯑꯣꯏꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯁꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯔꯣꯟꯕ ꯁꯥꯖꯠꯇꯣ ꯆꯠꯄ ꯍꯧꯔꯕꯣꯏ? ꯐꯩ ꯈꯪꯒꯅꯤ, ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯉꯁꯤꯗꯤ ꯅꯔꯨ ꯑꯗꯨ ꯀꯣꯛꯇꯨꯅ ꯁꯨꯅꯨ ꯌꯦꯡꯒꯪ ꯇꯩꯔꯒꯦ, ꯂꯩꯕꯥꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯦꯗꯣ ꯉꯁꯤꯗꯤ꯫ ꯊꯥꯕꯂꯩꯅ ꯍꯥꯏꯖꯔꯛꯏ, ꯑꯗꯨꯝꯅꯗꯤ ꯇꯧꯕꯤꯒꯅꯨ ꯏꯅꯤꯡꯊꯧ, ꯑꯩ ꯑꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤ, ꯃꯤꯍꯥꯠꯄꯤ ꯅꯨꯄꯤꯅꯤ ꯑꯩꯍꯥꯛꯁꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯊꯦꯜꯂꯨꯔꯦ꯫ ꯑꯩꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯅꯥ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯏꯔꯥꯜ ꯂꯪꯖꯔꯨꯏ, ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯂꯩ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯊꯧꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯃ ꯑꯍꯜ ꯑꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟ ꯁꯣꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯌꯥꯗ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨ ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯁꯦꯡꯂꯕ ꯀꯣꯅꯨꯡ ꯑꯁꯦ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯇꯨꯅ ꯃꯥꯡꯊꯣꯛꯄꯤꯔꯛꯏ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯕꯨ ꯐꯥꯅꯕ ꯇꯧꯔꯝꯂꯤꯕ꯫ ꯉꯝꯃꯤ ꯉꯝꯃꯤ, ꯌꯥꯝꯅ ꯉꯝꯃꯤꯀꯣ꯫ ꯃꯁꯛ ꯐꯖꯩ ꯍꯥꯎꯅꯤ ꯈꯜꯂꯨꯕ ꯍꯩꯔꯥꯡ ꯑꯃꯨꯟꯕꯁꯨ ꯃꯅꯨꯡꯗ ꯇꯤꯟ ꯆꯥꯔꯝꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯊꯥꯕꯂꯩ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯌꯨꯝ ꯂꯝꯗꯝ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯜꯂꯨꯗ꯭ꯔꯤ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯥꯔꯤ꯫ ꯇꯣꯜꯂꯤꯗꯀꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ, ꯅꯣꯡꯗꯝ ꯃꯃꯥꯅ ꯀꯔꯝꯅ ꯇꯝꯕꯤꯈ꯭ꯔꯕ ꯅꯣꯡꯗꯝꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡ ꯑꯃꯈꯛꯀꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯑꯩꯅ ꯋꯥꯏꯊꯨꯡꯂꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ? ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ꯫ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯈꯪꯒꯣꯟꯗꯛꯇ ꯂꯩꯃꯟ ꯆꯟꯗꯨꯅ ꯃꯥꯡꯂꯦꯗꯣ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯤꯡ ꯃꯅꯨꯡꯗꯒꯤ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯁꯤꯕꯨ? ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯃꯈꯣꯜ ꯑꯁꯤꯅ ꯀꯅꯥꯗꯒꯤꯅꯣ? ꯃꯐꯝꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯅꯣ? ꯊꯥꯕꯂꯩ ꯋꯥꯈꯜ ꯑꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯆꯪꯂꯒ ꯌꯦꯡꯂꯨꯔꯒꯦ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯄꯤꯔꯛꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯆꯤꯡ ꯃꯅꯨꯡ ꯑꯗꯣꯝꯗ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯁꯤꯟꯕ ꯍꯧꯏ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯂꯤꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯆꯤꯡꯂꯛ ꯃꯅꯨꯡꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯎꯔꯤ ꯐꯨꯔꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯤꯕꯗꯣ꯫ ꯅꯨꯄꯥꯗꯨ ꯁꯝꯕꯨꯜ ꯁꯦꯠꯅ ꯄꯨꯜꯂꯤ꯫ ꯃꯈꯣꯏ ꯃꯔꯥꯡ ꯏꯁꯥꯡ ꯁꯥꯡꯉꯤ, ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯤꯠꯇꯦ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯑꯃꯛꯄ ꯃꯆꯨ ꯑꯃꯒꯤꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯒ ꯊꯥꯕꯂꯩꯅ ꯈꯜꯂꯤ, ꯀꯅꯥꯅ ꯅꯨꯄꯥꯁꯤꯕꯨ? ꯃꯁꯝ ꯃꯈꯣꯏꯁꯨ ꯁꯥꯡꯉꯤ꯫ ꯆꯤꯡꯅꯨꯡꯒꯤ ꯐꯨꯔꯥ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯂꯥꯏ ꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯅꯨꯄꯥꯁꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ꯫ ꯊꯥꯕꯂꯩ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯇꯥꯈꯤꯕ ꯋꯥꯐꯝ ꯑꯃ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯅꯤ꯫ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯅꯨꯡꯗꯝꯕꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡꯗ ꯊꯃꯣꯏꯗ ꯑꯃꯁꯨꯡ ꯁꯛꯇꯝꯗ ꯅꯤꯡꯖꯒꯗꯕꯅꯤ꯫ ꯐꯨꯔꯥꯗ, ꯁꯛꯇꯝꯗ, ꯅꯨꯡꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯅꯤꯡꯖꯕꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯅꯤ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯅꯃꯤꯗ, ꯅꯪꯒꯤ ꯅꯇꯨꯡꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯈꯛ ꯀꯥꯎꯒꯅꯨꯀꯣ꯫
ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯊꯃꯣꯏꯗ ꯏꯍꯨꯜ ꯐꯥꯎꯔꯛꯄꯁꯨ ꯍꯦꯜꯂꯛꯏ꯫ ꯑꯩ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯨꯏ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯕꯣ?" "ꯏꯄꯥꯒꯨꯝꯂꯕ ꯅꯆꯥꯏꯒꯤ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ꯫ ꯂꯝꯃꯨꯛꯅꯔꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯁꯤꯠꯄ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯁꯤꯗꯕꯨ ꯌꯧꯁꯤꯜꯂꯨꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯆꯥꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯅꯕꯤꯌꯨꯕ." "ꯏꯆꯥꯒꯤ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ ꯍꯥꯏꯕ? ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯋꯥꯔꯤꯗꯨ ꯇꯝꯃꯨ ꯑꯩꯉꯣꯟꯗ꯫ ꯇꯥꯏꯕꯪꯗ ꯏꯆꯥꯒꯤ ꯋꯥꯔꯤ ꯇꯥꯕꯤꯅꯕ ꯈꯪꯕꯤꯗꯕ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯐꯨꯔꯥ ꯃꯅꯨꯡꯗ ꯂꯥꯠꯆꯔꯤꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ." ꯊꯥꯕꯂꯩꯅ ꯍꯧꯈ꯭ꯔꯕ ꯆꯤꯜꯂꯌꯦꯡꯗ ꯄꯟꯕꯗ ꯍꯪꯒꯣꯏꯔꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯕꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯃꯉꯣꯟꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯝꯖꯩ꯫ ꯊꯥꯕꯂꯩ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯤꯡꯊꯣꯜ ꯄꯤꯕꯤꯔꯤ꯫ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤ꯫ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯇꯤꯟ ꯁꯤꯠꯅꯕꯤꯔꯤ꯫ ꯑꯁꯨꯛ ꯋꯥꯕ ꯃꯩꯁꯥꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯁꯣꯜꯂꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯏꯄꯥ, ꯅꯆꯥꯏꯅ ꯍꯧꯖꯤꯛ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯀꯗꯣꯝꯗ?" "ꯏꯆꯥ ꯃꯥꯟꯕꯤ, ꯅꯪꯒꯤ ꯂꯝꯕꯤꯕꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ꯫ ꯅꯪꯒꯨꯝꯂꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯪꯖꯐꯝꯅꯤ ꯃꯐꯝ ꯑꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡ ꯄꯥꯔꯩ ꯁꯦꯠꯇꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯣꯛꯅꯤꯡꯉꯥꯏ ꯍꯣꯠꯅꯕꯗ ꯃꯤꯍꯧꯕ, ꯀꯜꯂꯛꯄ, ꯅꯥꯄꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯇꯧꯕꯁꯤꯅ ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯣꯏꯕ ꯇꯥꯏꯀꯣ." "ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯦ꯫ ꯁꯥꯟꯇꯤꯒꯤ ꯂꯝꯕꯦꯜꯗ ꯆꯪꯗꯨꯅ, ꯂꯥꯏꯅꯤꯡꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯒꯤ ꯁꯦꯡꯂꯕ ꯊꯧꯁꯥꯜ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕꯁꯤ ꯁꯦꯡꯗꯣꯛꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯆꯠꯂꯝꯕ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯦ꯫ ꯑꯊꯤꯕ ꯃꯤꯡꯆꯠ ꯄꯨꯝꯕꯁꯨ ꯀꯥꯎꯊꯣꯛꯂꯒꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯃꯇꯨ ꯁꯣꯟꯕ ꯀꯌꯥꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯂꯒꯦ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯁꯥꯟꯇꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯌꯧꯅꯕ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩ ꯂꯥꯏꯅꯤꯡꯕꯤ ꯑꯣꯏꯔꯒꯦ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯃꯤꯌꯥꯝꯅ ꯇꯤꯟ ꯁꯤꯠꯅꯔꯕꯤ ꯊꯥꯕꯂꯩꯗꯨ ꯃꯍꯥꯛꯀꯤ ꯆꯪꯖꯐꯝ ꯃꯐꯝ ꯑꯃ ꯐꯪꯗꯨꯅ ꯃꯗꯨꯗ ꯀꯥꯏꯗꯣꯡꯗꯨꯅ ꯇꯥꯏꯕꯪꯒꯤ ꯃꯤꯍꯧꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯏꯅꯤꯡ ꯄꯥꯔꯩ ꯆꯦꯠꯄ ꯍꯧꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯀꯣꯔꯧꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯂꯦ꯫ ꯃꯅꯥꯛ ꯅꯛꯄꯗ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯊꯥꯔꯦ꯫ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯁꯦꯝꯒꯠꯄꯒ ꯂꯣꯏꯅꯅ ꯃꯊꯃꯣꯏꯅꯨꯡꯗ ꯁꯤꯡꯅꯕꯒꯤ ꯃꯩꯔꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯨ ꯂꯥꯏꯇꯕꯨ ꯅꯤꯡꯗꯨꯅ ꯂꯥꯏꯅꯤꯡꯕꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫